Konsa khul amasung lairon wifi digi lona mafam ta nongmai Kapnakhre nongmai na panduna soklaba miyo ahum rims ta layang bayaroi haiduna miyam irang haurakre Kangpokpi district ki Saparmaina police station gi manung chanba konsa khul amasung lairon wifi gi lona mafam amada ngasi nakal ani gi marakta chauna khuthok narakpa dagi lairon wifi romda laiba miyo ahum nongmai maruna panduna sokle soklaba makhoi ahum gi manung da ani gi phibam di luna lairi makhoi ahum hena phaba ana laying gi mathau tarakpa na maram oiduna masing yamlaba central forcing na ngasi numid yung ba adwai dalam pen pata Library Regional Institute of Medical Science rims talayang na puraki nong may maruna panduna soklaba makoy hum adu dilay makong dagi galen mang bayfay sahi taraga mga malding dagi paugaulan songloy sahi taraga nipan amasung Kangpokpi dagi lunlian tam bayfay sahi taraga mapan ni tongan mafam hum dagi may hum kamdaw na laylon wifi amasung konsakul gi marak nong may na palaga sokiban no hayba simyam gi asobo hang oinari haukiban numit karni gi mamang da Naga gi may tarung minung sima set amata yawdu na matub kak laga hat ki hayba gi wahu dagi maram orga tampak lamda Kuki sing bulayang go purak pasim manak adwai de lairamba miyam na yaning kite makhoi sathina tamthiba kangbu ni minung si amata yawdu ba makhoi bu kamdaw no tampak ta layang na ba purak libano haiba wafam adu social media thakan naraktu yamna thuna viral oirakhi Meitei ka adagi makhoi hum leng duna thamba yaroi haiba wafam sing social media da phongdok narakpa ga loina masing yamna yamna rims ta thamjin narakhi pawasina makata na hayana ba leng balakpa miyoi ka ama su masa natraga na makhoi na mi purak laga leng bagi thawong adu laptop laga rims ki casualty mamang da protest over horakhi thuna yang na Naga gi nupi amasung nupa kaya amasu rims ta thomjin narakhi asum mising yam karaktuna hospital da leng tuna leiriba Kuki miyoi hum adu gi punsida khudong thingai oiba pipam mama mayok narakhi masing yam laba central forcing amasung Manipur police ke personnel sing na rims ki campus ta thomjin narakhi Assam Rifles ki CEO power yauna mafam adu da lakhi miyam adubu hankhina ba haibada yakide maduna maram oiraga casualty gi mamang makta tiar gas sel sing kapa horaki pawasina makata na hai police ne yamdrabada tiar gas sel manga rom kap ki maduna maram oiraga khongjing sangsil lamba mayam adu rims ki gate wangmada inthok pangam ki adu masing yam laba nupi adu rims ki gate wangmada saitok laga laiki atu oina rims po sapaba phibam amada thamnaba gi damakta khongjing sangsin ba lakpa sing thingna ba police na khudak tigi oiba check post sengbalaki rims ki akoida security forcing saitok laga laiki maram laitana rims ta sangbasu yan kidre adu umkanna ba de mai ke domda lairi ansam ki executive member TP dining na paumi sing da hai Kuki narco terrorist sing asibu kamdaw na rims hospital da layang na puragli banaw makhoi di mafam sida layang gadaba nate kwaidagi tamtiba mi hat mi puncha thaba minung si macet amata yawda ba Naga gi misam taruk pu matub kakpa ngamba makhoi di rims da layang gadaba nate Assam Rifles na makhoi bu purak po oiraga di makhoi gi hospital da puraga adum layang biu makhoi na maram oiraga ngasi Manipur da tangtu laita da ba thodok sing thorak pani rims po misam yang gi layang pam oina thamsi maduna tadana mihat pasing leng laga thambadi chumloi hairi rims ta nongmaina panduna soklaba Kuki ahum leyang bayaroi hain Erang hokre Naga taruk hatpada sena basing khudom bithinduna taklaba phawada phabi yu yade Kuki di thawai yauri ansam Kangpokpi district ki lailon wifi amasung konsakul ani gi marakta khulai paiba masel khutuk nabagi thodokta sokiba Kuki lal huba hum army ni yamna thawai yauna rims ta pukatuna leyang libasi yaning de Naga taruk hat ki basi na bamiyo sing khudom bithinduna masak maming taklaba phawadi phabi yu yade adu nongmai kap na ba hek loiba ga army na soklaba Kuki ahum adu budi rims ta pukhatuna leyang libasi makhoi gi hidden agenda ama laiba malle haina ansam gi mekai gi penda ba phongdokre Kuki gi me hum rims ta pukhalakuna admission tawduna leyang chathare haibagi pauta padagi mekai kya dagi yamla miyam sing na rims tamna thamjin rakhi Erang adu sauthurk padagi security na rims ki main gate lon sin duna protesters sing adu rims Premaista sanghan dana bohona ki security na thing bakaya pira basu protesters sing mai kedi rims ki premaista sanction dana Kuki khulai paiba masel kuthok na bada soklaba miyoi sing kari gi damakta army na thawai ya na laikan na ba rims ta pukhalakli bano haina pen da wafam kaya phongdok ta duna rims ta Kuki terrorist sing pusilek tuna layang bayaroi haina slogan kaya lauki adu makata na Erang adu hena pakthok sauthorak padagi rapid action force trap amasung security gi mai kedi gi tear gas cell sing kaptuna amasung lathi charge tawduna miyam adu butan khaina bohona ki thodok adu da nakal ani gi marakta sauna mukna bathoki adu security na ngamduna mafam adu da gi protesters sing adu tan khaira khibadagi makata na protesters sing uripok ki rims ta lambi sing thingjin khre lambi ki mafam kaya da protesters sing thorak tuna chat awok sing thingba yauna emergency ki damakta lakpa gari sing phawa check tawbagi thabuk chathakre amarom da protesters sing na rims ta makhata na pamda ba thodok sing thokan dana ba haiduna hana dagi hena security ki section thorang sing hangadan kre thodok ase gi mari lena ansam gi wangang wi DP dining na phongdok khibada Kuki kulai paiba masel khuthok narga kari gi damakta army ni yamna thawai yauna makoi bu rims ta pukatuna leng libano Naga misam taruk phaki ba masung hat khibagi thodok lailon wifi khulgi chief yauna senari ba miyoi sing khudom bithinduna takpagi mathakta Kangpokpi police ta FIR
launch tawkrabasung asi phawba action amata lawkate aduga cookie singdana hena thawai yauriba asina karino manungda kari karamba aronba agenda laibage central amasung state government na cookie militant group sing support tawduna manungda lawtunaba ama laiba mali naga taruk adu phakibada sikre haiba khangdabasu makoiba security na lawthoknaba hona ba ngamkide cookie taraga mari adu thadokraba matungda asi baksang adu lawthokpa yahankibani security amasung state laingakna lauriba thawdang asi karino haina penda wafam kaya pungdurakhi lailon wifi amasung konsakul ani ki marakta khulai paiba masal kuthokna bada cookie hum soktana rimsta laikan nakhre ngasi ayuk pung taruk lom tabada lailon wifi amasung konsakul ani ki marakta naga amasung cookie khulai paiba ani ki marakta kuthokna rapada ki kangpukpi district nauna tension wangna leire thaudok adu da cookie kanglup ki mi hum soktuna security na rimsta pukatuna laikan nakhre soklaba cookie militant sing adu di mission bank dagi galmang wifi sahi taragani pan yerpok police station ki manung sanba kanun tangnom dagi lulin daw wifi sahi kun amasung laima khong ps ki manung chanba pawgo lan sahi taragani pan kawi kene pi gi mi oiramba ai hairi makoi hum adugi manung da amagi pm luna lairi thaudok adugi matang da press na phang paw amagi matung ine tinong makeup na badu ayuk pung taruk lom taba dagi hauraga pung mari chup na sathaki thaudok adu da kene pi kedarni sing na mi hum adu asoka pan nangkhibani soklaba mi hum adu laima khong army hospital da pusindana first aid piraba matung akan ba security ki section thorang ka loina imphal gi rims ta makata na layeng na purakre amorom da thaudok atu na maram oirega mafam adu gi miyam akiba pokna re oirakle fm da security amasung civil administration ki maikedi gi yamna kupna monitor tawri khuthok na kiba adu kana kana no haiba hojik phawbo gi oina di confirm tawbo ngamdri leiriba ungkhatna ba asina maram oirega cookie hum adu rims ta layeng na ba hona bada security go oiba nunang ba leibana ahen ba force kaya rims ta ngak sen bagi thabuk chathari khulai paiba masel khuthok na bagi thaudok to ki hum asoka pan nangkiba thaudok adu mari lenana cookie in pi Manipur na thaturak pa cherol amada hairi bana NNCN IM amasung masigi proxy outfit ZUF kena lailon wifi cookie kulda bombing sa thaduna attack taw kipadu akan mamong de condemn tawi hingsa gi thaudok asina maram oiraga khulasi gi miyam gi punsi da ki to jungba kaya mayuk na batana tana lanthum kaya manga ta thok pagi mathakta miyam santi amasung tangdu leita na leiba ngamdre asigumba civilian area da attack sa thabagi thawong asi cookie in pi Manipur ne yaba ngamloi thaudok asi miyoi ba khunai gi mayuk ta sa thabak crime ama oibatana tana state asigi rule of law da hakting na akiba piri bani lailon wifi amasung masigi akoiba area sing da kulai paiba group sing na maning tamna yet apan amata yaudana operate tawba asina mafam adugi miyam da kitu jungba kaya mayok na le asigo miyam akitu jungba piri ba tangdu leta handriba amasung ye khai thu gai bagi thawong sing sa thabada sener ba miyo sing adugi matak da government na kayam kuina makoi ba maning tam han khigadori bano haina hangladuna thawdu ga sa sener ba miyo sing adu renga ki mai kai dagi athu bada masak khangdok tuna maral gi matung ine serak pigadabani misam praja asoi angam tokhan da na ba hona bada haiba sida ahen ba mineng thamduna thabuk tawgadabani haiki condemn tawrakli cookie terrorist na naga misam taruk mi hathi na tamthin hat ki ba thaudok Manipur ima kang leipak Meitei leipak na kan mong de yaning do phangdurak le lup asina thadurak pacherol amada hojik paliba India lenga amadi state lenga na cookie terrorist singilu singba kene pi ginupi ori ben sakib gen budi puti CM karam na piri banu haina hanglaki lale hai jiga dabani UNC na naga miyam maru oina jerarung purup ki miyoi sing da lale hai jiga dabani haina jerarung United Front gi information and publicity secretary Lui Gangmai na thadurak pacherol na mana hairi magna makata na hai Manipur da hojik thokliba wathok asi NNCN IM gi asoiba thausin ohelakpani naga miyam gi mapi mapa oina leigada basing na miyam gi thamoi kahen na ba thaurang laukhalak lai cookie gi mei taraga mari tek da kaitana thadokibana malem da afa paujel ama pira basu laikidra naga taru ki imung manung ki miyoi sing da thamoi kahen le hairi Jun taraga mapanda US Iran yana se kuyak pina ragani US amadi Iran ge marakta yana ba purak paga loina na jun taraga mapanda yana se kuyak pina ragani haina president Donald Trump na ngasi phongdokhre yana se kuyak pina ba matung da US na thamlam ba thing basing loktok paga loina na Strait of Hormuz nauna amu hangdok lagani hira masigi matang da Iran gi deputy foreign minister for legal and international affairs Kadren Yarik na hai Washington na lokhalak pa thaurang yenglaba matung da numit humpuni chupna wari sanarba matung da aroi ba waroi sin ama purak na pa thaurang lokhalagani US amadi Iran ke mathakta yana ba purak pagi thawong adu Prime Minister Narendra Modi na thagat pa phongdokhre social media season na ba thinglagani masagi sahi taraga taruk sudri pangang sing social media sin na ba thinglagani haina British Prime Minister Keir Starmer na ngasi phongdokhre karam ba social media platform sing sin na ba thinggada ba ga habedu di Starmer na maek sing na phongdokhide mathang sahi ga angan ba saruk te ga thingba si sat na ba huragani thaurang asi lautok laduna Starmer na hai ki sahi nauri ba angang sing bu khudong tingai oiba social media platform gi saitheng phangandana ba khanna ba thaurang asi lokalak pani lengak na lokalak liba thaurang asi mapung pha na chat hanba raiba oiroi adum oinamak tungi mirol singgida makhallaga tangai padana social media sina ba thingna ba thaurang lokalagani mamangda Australia Canada Brazil amadi Indonesia da angang sing social media sina ba thingkrabani
Home दा उ थाखरे मालेम की मियोय खुदिमंगना अदोम की इमा सिंगबु निंगसिंगदुना उपाल अमोमतंग थारगदि काइथरगलेब अइंगासागी खल ngakpa ngamgani maram chadana upal sing yathatpa amadi maithaduna manghanbagi mahud upal sing thabagi hainabi thamsi haina retired commandant CRPF group center langjing gi padmasri namairakpam kunjarani na phungdokre ngasi imphal west district langjing asawbada laiba all s home gi ima sing amadi malem gi ima oibe sing buning sing laduna sahi kuding gi leptana satharakpa ima sing buning sing duna upal thabagi thoramda saruk yakhibada mahakna phungdokhibani